wari sasi haina kaubadagi sakhre naha ama sire amana sokle JC semkhre CM da memorandum pisinkhre khongjang jangsilakadauri sakhangdaba singna wari sasi haina kaubadagi sakhre naha ama sire amana sokpadagi laikanari laikhidraba miyo edu Imphal East ki laifam khunong mamang laikai dagi Laisam Johnson sahi kuntra taru apokpa dhanunjoi kawe soklaba miyo eduna laifam khunong maning laikai dagi Ilam Rosan apokpa I mangi kawe amarom da misi asiga mari lenana JC semkhibaga loinana mara leba singfanaba CM da memorandum amasu pisinkhre haire laikhidraba Johnson DM University ki maning thangba thangmaibangi sarukta spa hangba miyoi ni haire Johnson bu sakhangdaba khulai paiba kharana kaurakpadagi Rosanga loinana laifam khunong maning laikai dagi naroibam barun kauba miyoi amaga alto amada ngarang nungthil pung 3:30 tabada punna saminakhibani haire adubu ngarang numidang pung 3:30 tabada Sengmai police na konba khurkhul PIC da miyoi kharana Johnson hairiba miyoi asi sokle haiduna purakhi PIC adugi staff singna admission taunaba hairubada sakhangdaba miyoi sing aduna mahak pu hundoklamlaga senkhibani haire matam aduda PIC gi staff singna layengnaba thaurang tawrakpada Johnson siraga purakpani haiba khangba ngamkhi mahakki haksangi mpham ayambada saifam naina fubagi dakpham kaya leiramkhi laikhidraba Johnson gi loinabi amadi sahi 9 amadi sahi 3 gi macha nupa ani leihori loinana soklaba Rosana ngarang numidang wairam pung 5:30 taba aduwaida Langonda leiba Siza hospital da pukhalaktuna laikanari Rosan gi masada su saifam naina fubagi dakpham leiramkhi adubu layeng badagi mahaki fibam khara phagale hairi amarom da makhoi hum samina bagi manung da nauroibam barundi saina amuk anirak kalaga thadorakhi hairi hauji phawbagi oina Johnson bu phuraga halamkhiba amadi Rosan bu tamthina phurangkhabagi thaudok asi karamba lumna sathabano haiba japchana khangdre thaudok asigi matang da Sengmai police na case ama lokhatuna thijinba haukhre hairi nakal amarom da Laisam Johnson bu tamthina phuraga hatuklamba amadi mahaka sarmina khiba Ilam Rosan buna tamthina phurakpagi mayokta Imphal East ki sangakphom kaithel da miyamna wakat khongjang changsinkhre thaudosigi matang da JC against the brutal killing and the torture of Laisam Johnson Ilam Rosan and Nauribam Barun semduna makhata na khongjang changsinanba warep lokhi warep sing asigi manungda thaudosigi matang da Chief Minister da memorandum pisinba athuba matam da chenaba miyo sing puthokduna sairang pihanba mihatpa puthokti pa phawba asi bhakjang logdaba amasung soktuna leriba Rosangi layeng bada changba senpham khudimag lengangna puthokpani wakan mifam aduga mari leinana laikhidraba Johnson gi apokpi Sumilana mahaki masana maran fana leiram labasu warek watem duna thadok piramba oirabadi penjagadabani mi amabu makhut chale haiduna tamthina phuraga hatpa yaningde matungda asingbo thaong jatha ningde haina thamoi songna phungdoragli akampa relief camp da leibi nupi ama laikhidre More Turel Wang Malaikai 1 number 3 tagi lanje lakpil nongmai them khambi chahi humfu kauba nupi ama masagi anabana maro moiraga akampa relief camp da ngasi laikhidre mahak asi akampa relief camp da leiringai da ana ayek yausilakpadagi Rims hospital da pukhatuna layeng chatharamkhi adubu Rims ki doctor na yumda putharo hairakpadagi relief camp da leiraga anabagi seba tawba nungairoi haiduna Thawal district ki Nepra da leiba mahaki mari mata amagi yum amada leiduna matam khara leiramlaba matung ngasi khanghaudana laikhidabani mahakna laikhidaba da More dagi lanjelaktuna relief camp sing da sangjafam lawduna leiriba More gi IDP sing na awaba phungdokpaga loinana mahaki mathau mangam pangthokre panbaya badi hojik tholiba kanglup ki lan asina maram oiraga More dagi lanjelaktuna relief camp sing da leina ana layeng amadi sen thungi matik chana leitabadagi laikhidaba miyoi mapal sukre hairi Manipur irang Meitei Kuki MLA gi marakta wari sanakhre athubada CEO singi mifam kauraklaba yai Union Home Minister Amit Shah gi miyeng makhada Minister of Home Affairs na marueba thaudang lauduna Manipur da tha 13 faraklaba conflict asigi warosin ama puraknabagi lambi ama oina Meitei Kuki amasung Naga MLA sing saruk yaduna ngasi Delhi da leba ministry asigi office da wari sanakhre Paugi likhun amagi matung ina Khan area market South Delhi da leba Minister of Home Affairs ki office ta ngasi numi yungba matung dagi hauraga pung ani chupna wari sanakhe mifam adu da kari wafum khanaki haiba khangdrabasu mapung phaba mifam amadi oikhi hairi ngasi wari sanaba adu da Home Ministry gi interlocutor AK Misra saruk yabaga loinana Lok Sabha gi BJP MP Dr Sambit Patra amadi atai Ministry of Home Affairs ki makok thongbo official sing saruk yakhi Mapu Union Home Minister Amit Shah amadi Manipur gi Chief Minister Nongthombam Biren di saruk yakhide mamang sahi gi me ahum dagi Kuki amasung Meitei furup ani gi marakta conflict hek thorakpadagi furup ani gi legislators singi marakta ahanba oina pangthokpa mifam aduda Manipur Legislative Assembly gi Speaker Thoksom Saitrabaita Education Minister Thongnaujam Basantu Kumar Works Minister Gobidas Kongthaujam Agricultural Minister Thongam Biswajit Health Minister Dr Sapam Ranjan yauna punna MLA tara rom saruk yakhe
Naga MLA singi marakta Minister Awangboom Niumai, Maugi MLA Lositi Ko amasung Ukrulgi MLA Ramuiba saruk yakhi. Kuki MLA singi marakta Minister Letpau Hauke Minister Nepsa ki Benyauna Punna Kuki MLA Taruglom saruk yakhi. Agency ki paun hai ngasigi mifam adu ki mangoi nana mifam adu da saruk yagadaba Kuki MLA singna North Life ta kouthokhiba da mifam asida makhoi gi oinadi separate administration gi demand for kharkhani haina phongdokhe. Adubu mifam adu da demand asi puthok na khana khibra leibra haibadi chapsana khangba ngamdri haire pawasina makha taraduna ahan bo oina Meitei Kuki amasung Naga MLA singi oiba mifam ama ngasi pangthokhraba matung Ministry of Home Affairs na sinduna Manipuri Civil Society Organization singi oiba mifam amasu athuba matamda Delhi da kaurakpa yai haire nakal amaromda Ministry of Home Affairs na sinduna Meitei amasung Kuki MLA gi marakta wari sanaba mifam kaurakpa aduga mari leinana ngarang UPF KNO na thadorakpa cherol amada mifam asi center government na kaurakpana masida Kukijo MLA sing yaubadi lup asina thingba thamde adumapu Kukijo gi oina separate administration natraga legislator yauba union territory amagi demand asina tungkoina gi santi purongna begi lambi ni haibasita achetpa thamle Meitei MLA singa punna famina duna wari sanabada hairiba demand asina tana atopa demand da wari saba yaroi haire